Hello, nungsiraba marup loising ngasi ayukti ay gardens da ngahak tholakpasida ay video mate amana maujabani yingotu loinamak ayamba lay ayamba loinamak satpa hore hai tare ko hujikse yam phajajani moisingse yengmada angakpa phangai phajai ngasi ayukse nungsa su tarang tarang thoi negi laisingju king launa loinamak satla lairame negi usek waya ama loimak yengmada pungning khuningai oi hai tare ngasi ge yukse da in mayam de yeng hanjaning dana ngasi jai para video masa ama se namaga thaga charak pani to ada sigi climbing rose nakan da hoi se crown princess margarita ina toina utpadon yam phajabane se andagi somna kanda na climbing rose ama hori se ping masu sina pierre de rosani andagi sisna sisi kai hamna watsonia haba sigi ping masu sina watsonia ni khoi africa gi grass makhanam ne hai tare ko yam phajabane yengbada adagi somna kanda kondharaga lekthar laisna aigi peony rose ahan basat pa peony rose ni handak yam phajana sale phajatra ayuk se ngasi and urum taba mase jawre video number nungai taba ai stay da yum amangs da u so wam hoise asisna maram moiraga sigi season se khwai de nungai ba season ne hai tara yam su sarak tringai yam su ingdringai andagi sigi matam sida akoi sida na spring loigre ko summer aur stay da anduga akoi adana indam da sang pa matam ni andu sida di sigi matam je su kematik nungai hai tara yamna su ingdringai yamna su sadringai lei su mayam su kaina phajana tek launa satlingai tokno phajagra se intokno phajagra hujiki matam se the lay masa masu miyam gi phajaba sisu makhanam ni ko and the yengo sisna candle light ni aina mamang sai da yuhan gi bedo handa ka sahi hum sur rose ni ngo aina thai je pot ta thari ni sta yam phajana sale dak sai sisini agi miyum mamang gi garden yam sawa garden na te pikpa garden ni